Manipur hojik oirakliba immigrant singi phibam amasung singi district kharada logi wangmada protected amasung reserve forest singa yum sajinduna anobu khun sengbelapagi mayokta state asigi leiriba tongan ba Mahiroi loop tarukna National Registration of Citizenship chanhanbagi loyana Population Commission lingnabagi dimal tawduna changsinlakliba khongjanggi makha tarakpoina ngasi New Delhi da khongjang changshinaba sem saba hokre Manipurgi Mahiroi loop taruk amasung Naga Student Association ansam ga khusamnaduna changsinggadriba khongjang asida Manipur Student Association Masat Delhi Thadau Student Association Delhi UNESCO amasung Manipur yelhomik ama oiba maitai simbu Indian Constitution gi Scheduled Tribe list chalangadabani haibagi dimal tawduna khongjang kaya sangsileba World Maitai Council gi tongan blusingba amasung thumi kaya su saruk yagani hairi hojik New Delhi leiriba Mahiroi loop taruk kilusingba singna phongdorokpagi matung inade ngasi nungthil pung 3 dagi numidang pung 5 fawba New Delhi gi jantra mantada khongjang changshinaba thorang tawba loire khongjang aduda Pollution Commission lingbagi loyana athu matungi manungda lamdam asida NRC chanhalu haibagi dimal tawguni hairiba dimal asi lamdam asigi miyamgi apamani haiba center gi tongan ba lusingba singi mafamda khangangani amasung makhogi mafamda thabak oina pangthoknaba taksingani hairli